ꯈꯥꯟꯁꯦ ꯈꯤꯇꯪ ꯄꯤꯛꯑꯦ ꯑꯣꯠꯄ ꯅꯨꯡꯉꯥꯏꯔꯣꯏꯗꯧꯔꯤꯗ ꯃꯆꯨ ꯀꯔꯤ ꯀꯔꯤ ꯍꯥꯞꯆꯤꯟꯕ ꯌꯥꯔꯅꯤ ꯃꯌꯥꯝ ꯃꯆꯨ ꯍꯥꯞꯆꯤꯜꯂꯒꯦ ꯌꯨꯝꯗ ꯁꯨꯕ ꯃꯆꯨꯅꯤꯀꯣ ꯃꯌꯥꯝ ꯆꯃꯆ ꯁꯤꯡꯈꯛ ꯍꯥꯞꯄꯒꯦ ꯃꯣꯔꯣꯛ ꯃꯆꯨ ꯈꯔ ꯑꯃ ꯆꯥꯏꯁꯤꯜꯂꯒꯦ 이싱 사과만이 나왔잖아. लोशलपगी मीट मसला खरा चाइसलगे जों खरा ama hai ma'am ꯑꯍꯥꯟꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯐꯨꯗ ꯑꯦꯛꯖꯥꯝꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗꯤ ꯃꯌꯥꯝ ꯃꯨꯛꯕꯥꯡ ꯇꯥꯔꯦꯀꯣ ꯃꯌꯥꯝ ꯑꯗꯣ ꯑꯩꯅ ꯆꯥꯖꯔꯛꯀꯗꯧꯔꯤꯕ ꯀꯩꯅꯣꯁꯦ ꯃꯊꯦꯜꯁꯦ ꯁꯤ ꯂꯩꯖꯔꯦ ꯌꯦꯟꯅꯦꯕꯀꯣ ꯃꯌꯥꯝ ꯀꯣ ꯌꯦꯟ ꯃꯀꯟꯅꯦ ꯀꯂꯦꯖꯥꯅꯦ ꯑꯗꯩꯗꯤ ꯃꯈꯣꯡ ꯑꯗꯩꯗꯤ ꯃꯐꯩꯒꯟ ꯀꯩꯀꯩ ꯂꯣꯏ ꯌꯥꯎꯔꯦ ꯑꯗꯣ ꯁꯂꯥꯗ ꯈꯔ ꯑꯃ ꯁꯤ ꯌꯥꯎꯔꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯅꯨꯡꯉꯥꯏꯅꯤ ꯑꯗꯨꯝ ꯈꯜꯂꯤ ꯃꯌꯥꯝ ꯂꯣꯏꯕ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯩ ꯑꯗꯨꯝ ꯆꯥꯖꯔꯛꯀꯦ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯆꯥ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯛꯀꯦ ꯃꯌꯥꯝ ꯑꯗꯨ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯔꯁꯦ ꯃꯌꯥꯝ कलेजादे हाना हौरगो मयाम आइदि कलेजा makan makan je moi rong ide makan je am chaw de loi pie makan chaw am ta phang de mày mà khôn một máu vậy kìa mày boiler cái đây đi mà con này hao hỏi mày am cái mà pan này hao hỏi đồ comment hay rồi mày hao đấy isan thong giờ với cái nó không đi mày mấy sẽ là
hꯧꯖꯤꯛ ꯗꯥꯏꯔꯦꯛꯇꯣ ꯃꯌꯥꯝ ꯑꯩꯈꯣꯏ ꯕ꯭ꯔꯣ ꯃꯤꯠ ꯈꯨꯕ ꯃꯨꯛꯕꯥꯡꯒꯤ ꯗꯥꯏꯂꯣꯒꯅꯤꯀꯣ ꯃꯌꯥꯝ ꯃꯩ ꯆꯠꯂꯦ ꯍꯥꯏꯕꯗꯣ ꯃꯈꯟ ꯑꯃꯨꯛ ꯆꯥꯒꯦ ꯃꯐꯩꯁꯤꯃꯗꯤ ꯂꯥꯁꯀꯤ ꯊꯝꯃꯒꯦ ꯃꯌꯥꯝ ꯀꯣ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯎ ꯆꯥꯒꯦꯕ ꯃꯌꯥꯝ ꯏꯟꯖꯥꯡꯗꯨꯗꯤ ꯅꯆꯤꯟ ꯊꯤꯔꯅꯤ ꯃꯌꯥꯝ ꯑꯩꯅ ꯊꯣꯡꯕꯅꯤꯅ ꯐꯖꯅ ꯍꯥꯎꯔꯦ ꯁꯂꯥꯗꯁꯤꯁꯨ ꯐꯖꯅ ꯍꯥꯎꯋꯦ ꯊꯣꯏꯗꯤꯡ ꯀꯌꯥ ꯌꯥꯎꯋꯦ ꯁꯂꯥꯗꯁꯦ ꯊꯣꯏꯗꯤꯡ ꯑꯁꯨꯕ ꯈꯔ ꯆꯥꯏꯌꯦꯕ ꯑꯂꯨ ꯃꯈꯣꯡ ꯃꯌꯥꯝ ꯑꯗꯣ ꯆꯦꯅꯦꯜꯁꯦ ꯅꯧꯅ ꯊꯦꯡꯅꯕꯤꯕ ꯑꯣꯏꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯂꯥꯏꯛ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯌꯥꯔ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯃꯈꯣꯡ ꯑꯔꯣꯏꯕ
ꯁꯤ ꯁꯔꯨ ꯆꯨꯞꯄꯩ ꯈꯨꯍꯥꯎꯁꯤꯗꯤ ꯃꯈꯣꯡꯁꯦ ma'am, last piece. Loiselagay mo, maru ka nga. ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯃꯊꯪꯁꯨ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃꯃꯨꯛ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯒꯦ ꯃꯌꯥꯝ